Luang Sangbamda crore kun changna sakhiba cricket indoor training facility Prime Minister Narendra Modi na sangakre. Lupa crore kun changna semgatpa Manipur Cricket Association gi indoor training facility ama Prime Minister Narendra Modi na Sikkim dagi virtual oina sangakre. Luang Pokpa Cricket Stadium da laiba indoor training academy adu Board of Central for Cricket in India BCCI gi senthang loina na awang nongpok lamdamda cricket ki infrastructure fagan anabagi pandamda semgat kibani. Kumjali singani kunmari gi me thada Joy Sahana BCCI gi secretary oringaida project asigi urep uyung tamki Luang Pokpa Cricket Stadium gi indoor cricket facility sangabagi thauramadu ko mari leinana Manipur Cricket Association gi secretary Lairenjam Gitaranjan Singhana haiki anoba facility asi sangaduna miyamda sinarabanina state asigi cricket ta anoba mayo nama laklagani malengmi thakta leiba indoor academy asida indoor pitch ahum gymnasium ama administrative facility amadi heated swimming pool yauri nongka hen chuganba state ama oriba Manipur da sahi chupa training taunanabagi khudong chaba lehenabagi pandamda academy asi semgat kibani indoor academy asi mathau tauba amasung maintenance ki thabak thoram singda asangba senfam pomnamak BCCI na chahi anirom puthokani maduna maram oiraga Manipur Cricket Association da selthungi awaba thoidongna mayoknaroi hainasu mahakna phongdokki state asina cricket ki lamda singthaningai oiba mawongda mai paglakpagi matangda mahakna haiki kumjali singani kun manga gi BCCI gi domestic season da Manipur na tournament manga gi final round sangba ngamki chahi 18 makhada leiba nupa masa singgi category da anirak hana winner oiba ngamki Ranji Trophy Plate Group amadi Bijoy Sajare Trophy dana runners up trophy loba ngamki anoba training facility asina state asidagi afoba sanaroi kaya marum puthokpada mateng oiragani haina palladuna mahakna haiki Manipur gi sanaroi sing atopa state sing the training camp yauhanba mathau tararoi local training camp mathang pangthoktuna afoba cricket sanaroi kaya marum puthokpa ngamlagani Prime Minister na virtual oina indoor training academy sanga kibagi thorum aduda Manipur gi Cricket Association gi secretary official sing amadi member kaya marum su saruk yaki